Hi everyone, ngasini mini blog ang puna laksere puja koibagi mini blog oidoni mayamdo koidi sum angang koibase yamna interest oidreda khangdeda hojikti ko do khulagronda panthoibi ronda na hena nungaiba oire do angangsingda koiningai na ko ado sum koiba pubi gaina chede laifam dani angangsingsina video se number se fajana nambiramdre kaigino haidi matek matek tawna koi laifam yame ba silchara koi odibas ahanba sande numise oina loina koiba challe kaigino haidi ꯊꯨꯡꯅꯕ ꯆꯠꯂꯦ ꯁꯤꯂꯣꯡꯄꯇꯤ ꯆꯠꯂꯦ ꯕꯤꯜ ꯄꯥꯔꯛ ꯆꯠꯂꯦ ꯑꯗꯨꯗꯒꯤ ꯁꯤꯆꯇ꯭ꯔꯥꯄꯨꯔ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯆꯠꯂꯦ ꯑꯗꯨꯒ ꯀꯤꯡꯒꯨꯅꯤ ꯔꯣꯗ ꯍꯥꯏꯅ ꯑꯃꯁꯨ ꯂꯩ ꯑꯗꯨꯒꯁꯨ ꯆꯠꯂꯦ ꯑꯗꯨꯒ ꯑꯁꯤꯅ ꯀꯔꯝꯕꯩꯅꯣ ꯁꯤꯅ ꯑꯃꯨꯛ ꯑꯁꯤ ꯃꯐꯝꯁꯤꯅ ꯑꯃꯨꯛ ꯕꯤꯜ ꯄꯥꯔꯗꯅꯤꯀꯣ ꯕꯤꯜ ꯄꯥꯔ ꯍꯥꯏꯁꯨ ꯑꯍꯥꯟꯕ ꯐꯪꯕ ꯕꯤꯜ ꯄꯥꯔꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯒꯤ ꯔꯥꯖꯁꯊꯥꯟꯒꯤ ꯁꯥꯕꯗꯣ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯃꯤ ꯌꯥꯝ ꯇꯤꯟꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯆꯦꯟꯕꯅꯤꯅ ꯑꯩꯈꯣꯏ ꯆꯠꯊꯣꯛꯎꯔꯁꯦꯅ ꯆꯠꯊꯣꯛꯎꯔꯦꯕꯀꯣ ꯑꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯂꯥꯠꯄ ꯑꯩꯈꯣꯏꯅ ꯑꯣꯇꯣ ꯔꯤꯖꯥꯕ ꯇꯧꯗꯅ ꯑꯉꯥꯡ ꯑꯅꯤ ꯃꯔꯤ ꯇꯧꯔꯒ ꯏꯃꯥꯟꯅꯕꯤꯒꯤ ꯇꯧꯔꯒ ꯆꯠꯂꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯣꯏꯅꯤꯡꯉꯤꯅꯀꯣ ꯑꯁꯤꯅ ꯑꯃꯨꯛ ꯔꯥꯡꯒꯤ ꯈꯥꯂꯤꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯔꯥꯡꯒꯤ ꯈꯥꯂꯤꯒꯤꯁꯤꯁꯨ ꯑꯗꯨꯝ ꯐꯖꯩ ꯁꯤꯅ ꯊꯨꯝꯕꯣꯡꯅ ꯗꯦꯀꯣꯔꯦꯁꯟ ꯇꯧꯕꯅꯤ ꯌꯥꯝꯅ ꯐꯖꯩ ꯑꯗꯨ ꯃꯐꯝꯁꯦ ꯂꯥꯏꯁꯤ ꯌꯥꯝ ꯐꯖꯩ ꯂꯥꯏꯗꯤ ꯍꯟꯗꯛ ꯃꯑꯣꯡꯒꯤ ꯗꯤꯖꯥꯏꯟ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔꯤ ꯁꯦꯠꯅ ꯈꯣꯠꯇꯅꯀꯣ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯁꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯃꯑꯣꯡ ꯗꯦꯀꯣꯔꯦꯁꯟ ꯃꯌꯥꯝ ꯎꯠꯂꯦꯕꯀꯣ ꯃꯤ ꯌꯥꯝꯅ ꯇꯤꯟꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯍꯥꯏꯗꯤ ꯃꯤꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯔ ꯇꯤꯡꯒꯠꯄ ꯍꯧꯔꯦꯕ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯗꯨꯝ ꯄꯤꯁꯛ ꯆꯠꯄꯅꯤꯅ ꯃꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯇꯤꯟꯗ꯭ꯔꯤꯉꯩꯗ ꯆꯠꯊꯣꯛꯎꯔꯁꯦ ꯍꯥꯏꯅ ꯆꯠꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯑꯁꯤ ꯃꯐꯝꯁꯤꯅꯀꯣ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯅꯦꯕ ꯑꯩꯈꯣꯏ ꯁꯤꯜꯆꯔ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯌꯦꯡꯉꯁꯨ ꯄ꯭ꯔꯣꯒꯥꯝꯁꯨ ꯇꯧꯅꯤ ꯍꯥꯏꯅ ꯆꯠꯄꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅꯁꯨ ꯐꯖꯔꯝꯃꯦ ꯑꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦꯕꯀꯣ ꯃꯌꯥꯝ ꯕꯤꯄꯥꯔꯗꯅ ꯃꯤꯟꯁ ꯑꯉꯥꯡꯁꯤꯡꯁꯤꯅꯅꯦ ꯍꯔꯥꯎꯔꯤꯕ ꯄꯨꯖꯥ ꯆꯠꯄꯁꯦꯀꯣ ꯑꯗꯨꯅ ꯑꯩꯅꯁꯨ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯁꯨꯝ ꯅꯝꯖꯍꯧꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯠꯂꯤ ꯃꯐꯝꯁꯦ ꯍꯧꯖꯤꯛ ꯑꯣꯇꯣꯗ ꯆꯠꯂꯤꯅꯦꯕ ꯑꯣꯇꯣ ꯄꯨꯔꯥ ꯁꯤꯜꯆꯔꯁꯤꯃ ꯊꯨꯡꯕꯗ ꯅꯨꯡꯗꯥꯡꯗꯨꯃꯀꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯥꯗ ꯂꯩꯔꯦ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯧꯖꯤꯛꯀꯣ ꯁꯤ ꯃꯐꯝꯁꯦ ꯈꯔ ꯀꯨꯏꯅ ꯄꯨꯡꯈꯥꯏꯃꯨꯛ ꯑꯩꯈꯣꯏ ꯂꯩꯔꯦꯕꯀꯣ ꯏꯁꯩ ꯄ꯭ꯔꯣꯒꯥꯝ